ꯑꯩ ꯈꯪꯗ꯭ꯔꯕꯣ ꯌꯥꯝꯕꯣ? ꯁꯟ ꯅꯠꯇ꯭ꯔꯥ? ꯃꯥꯅꯦ, ꯅꯤꯡꯗꯤ ꯅꯤꯡꯁꯤꯡꯕꯤꯔꯝꯃꯤꯗꯅ. ꯀꯨꯏꯔꯦ ꯅꯋꯥꯅ ꯄꯥꯎꯁꯨ ꯇꯥꯈꯤꯗꯕ. ꯀꯨꯏꯔꯦ ꯑꯩꯁꯨ. ꯀꯩ ꯍꯥꯏꯔꯨꯅꯤ, ꯅꯪꯒꯤ ꯊꯃꯣꯏꯅ ꯑꯩꯕꯨ ꯂꯧꯁꯤꯟꯕꯤꯕ ꯉꯝꯗ꯭ꯔꯕꯗꯨꯗ ꯂꯝꯕꯤ ꯂꯩꯈꯤꯗꯕꯅꯤ. ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯗꯕꯗꯤ ꯅꯠꯇꯦ. ꯑꯗꯨꯕꯨ ꯆꯟ, ꯅꯪ ꯋꯥ ꯑꯃꯗꯤ ꯍꯥꯏꯔꯝꯕ ꯌꯥꯕꯅꯤ. ꯑꯩ ꯅꯪꯉꯣꯟꯗ ꯀꯌꯥꯔꯛꯅꯣ ꯍꯥꯏꯖꯈꯤꯕ? ꯅꯪ ꯀꯩꯁꯨ ꯇꯥꯕꯤꯈꯤꯗꯦ. ꯇꯥꯔꯔꯣꯏꯅ ꯂꯩꯈ꯭ꯔꯕ ꯅꯪꯉꯣꯟꯗ ꯑꯩ ꯀꯩ ꯍꯥꯏꯈꯣ ꯍꯥꯏꯔꯤꯕꯅꯣ? ꯑꯗꯣ ꯐꯔꯦ, ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯇꯧꯕꯅꯤ. ꯋꯥꯔꯤꯁꯦ ꯂꯪꯐꯩ ꯑꯃ ꯆꯠꯈꯤꯗꯣꯔꯦ. ꯍꯥꯏꯔꯣ, ꯀꯩ ꯋꯥꯅꯣ? ꯕꯥꯔꯇꯣꯟ ꯊꯤꯟꯕ ꯑꯩꯗꯣ. ꯑꯦ, ꯀꯅꯥꯒꯤꯅꯣ ꯍꯥꯏꯁꯦ? ꯂꯨꯍꯣꯡꯕꯒꯤꯅꯦ. ꯑꯣ, ꯀꯅꯥ ꯂꯨꯍꯣꯡꯗꯣꯔꯒꯦ ꯍꯥꯏꯁꯦ? ꯅꯃꯥꯟꯅꯕꯤꯒꯤꯔꯣ? ꯊꯤꯟꯃꯤꯟꯅꯔꯨꯁꯦ ꯍꯥꯏꯔꯕ? ꯅꯠꯇꯦ. ꯑꯦ, ꯑꯗꯨꯗꯤ ꯀꯅꯥꯒꯤ? ꯑꯩꯒꯤꯅꯦ. ꯑꯩ ꯂꯨꯍꯣꯡꯗꯣꯔꯦ. ꯍꯥ? ꯅꯪꯕꯣ? ꯀꯅꯥꯗ? ꯀꯩꯅꯣ ꯆꯟ? ꯑꯁꯦꯡꯒꯤꯔꯣ? ꯅꯪꯅ ꯑꯩꯕꯨ ꯉꯁꯤ ꯅꯤꯡꯁꯤꯡꯂꯛꯂꯤꯕꯁꯦ ꯅꯪ ꯂꯝꯂꯥꯟꯕ ꯀꯅꯥꯒꯤ ꯑꯣꯏꯈꯤꯗꯣꯔꯦꯅ ꯍꯥꯏꯅꯕꯔꯣ? ꯅꯪ ꯑꯩꯒꯤ ꯀꯔꯤꯁꯨ ꯈꯟꯗ꯭ꯔꯕ꯭ꯔꯥ ꯍꯥ? ꯈꯨꯝꯃꯣ, ꯁꯦ, ꯑꯩꯒꯤꯗꯃꯛ ꯅꯪ ꯀꯔꯤꯁꯨ ꯈꯟꯗ꯭ꯔꯕ꯭ꯔꯣ? ꯑꯩ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ. ꯀꯩꯅꯣ? ꯍꯥ? ꯅꯪꯅ ꯍꯥꯏꯔꯤꯁꯦ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯤꯔꯥ ꯍꯥ? ꯀꯩꯅꯣ ꯌꯥꯝꯕꯣ? ꯁꯦ, ꯈꯨꯠꯁꯦ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯤ. ꯃꯤ ꯂꯣꯏ ꯌꯦꯡꯅꯔꯦ. ꯃꯤ ꯂꯣꯏ ꯌꯦꯡꯅꯔꯦ ꯍꯥꯏꯕꯅꯤ. ꯈꯪꯗꯦ. ꯑꯩ ꯑꯃꯇ ꯈꯪꯗꯦꯌꯦ. ꯌꯦꯡꯅꯤꯡ ꯌꯦꯡꯖꯁꯅꯨ. ꯑꯩ ꯀꯩꯝ ꯈꯪꯗꯦ. ꯆꯟ, ꯅꯪꯅ ꯍꯥꯏꯔꯛꯏꯗꯣ ꯀꯔꯤꯅꯣ? ꯍꯥ? ꯀꯔꯤꯅꯣ ꯍꯥꯏꯕꯅꯦ? ꯅꯪ ꯑꯩꯅ ꯅꯨꯡꯁꯤꯖꯩ ꯈꯪꯅ ꯈꯪꯅ. ꯑꯩ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ. ꯁꯦ, ꯈꯨꯠꯁꯦ ꯊꯥꯗꯣꯛꯑꯣ. ꯁꯤꯗ ꯂꯩꯔꯦ ꯑꯩꯒꯤ ꯂꯨꯍꯣꯡꯕꯒꯤ ꯀꯥꯔꯠꯁꯦ. ꯅꯪꯃꯛꯅ ꯑꯩ ꯅꯪꯕꯨ ꯊꯥꯗꯣꯛꯑꯣꯏꯌꯦ. ꯅꯪ ꯑꯁꯤ ꯆꯠꯈꯤꯕꯁꯨ ꯌꯥꯔꯣꯏ. ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ ꯆꯟ. ꯉꯝꯃꯣꯏꯌꯦ. ꯅꯪꯅ ꯂꯝꯂꯥꯟꯕ ꯀꯅꯥꯒꯤ ꯑꯣꯏꯈꯤꯕꯗꯣ ꯑꯩꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯕ ꯑꯩ ꯀꯔꯤꯁꯨ ꯉꯝꯃꯣꯏꯌꯦ. ꯁꯦ, ꯗꯗꯥ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦꯕꯁꯦ. ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯨ. ꯑꯩ ꯕꯥꯇꯣꯟꯁꯦ ꯁꯦꯒꯥꯏꯒꯅꯤ. ꯀꯅꯥꯒꯤ ꯂꯨꯍꯣꯡꯕ? ꯍꯥ? ꯀꯅꯥꯒꯤ ꯂꯨꯍꯣꯡꯕ? ꯕꯥꯔꯇꯣꯟꯗꯣ ꯁꯦꯒꯥꯏꯗ꯭ꯔꯤꯉꯩ ꯀꯅꯥꯒꯅꯣ ꯍꯥꯏꯕꯗꯣ ꯑꯃ ꯌꯦꯡꯕ. ꯀꯔꯤꯕ? ꯀꯅꯥꯅꯣ ꯃꯥꯁꯦ ꯍꯥ? ꯀꯅꯥꯅꯣ? ꯑꯦ, ꯁꯤꯗꯤ ꯑꯩꯒꯤ ꯃꯤꯡ. ꯌꯨꯝꯅꯥꯛꯁꯤꯁꯨ ꯑꯩꯒꯤ. ꯑꯦ, ꯆꯟ, ꯁꯤꯕꯨ ꯑꯁꯦꯡꯕ꯭ꯔꯣ? ꯍꯥ? ꯑꯩꯕꯨ ꯀꯩꯅꯣ ꯆꯟ? ꯇꯧꯔꯤꯕ ꯄꯨꯝꯅꯃꯛ ꯃꯁꯤ ꯅꯪꯅ ꯁꯤꯕꯨ ꯑꯁꯦꯡꯕ꯭ꯔꯣ ꯍꯥꯏꯕꯅꯤ? ꯅꯇꯧꯗꯣ ꯌꯦꯡꯒꯦꯅ ꯂꯛꯅꯕꯅꯦ. ꯑꯩꯒ ꯂꯨꯍꯣꯡꯗꯣꯏꯁꯦ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯅꯪꯒꯅꯤ. ꯌꯥꯝꯕꯨꯡꯉꯩ ꯀꯅꯥꯒꯤꯁꯨ ꯑꯣꯏꯔꯣꯏ. ꯑꯗꯣ ꯉꯟꯇꯥ ꯂꯥꯛꯎꯀꯣ, ꯑꯩ ꯉꯥꯏꯔꯝꯗꯣꯏꯅꯤ.